Assalamualaikum. Hojiki oiba paw khartang adum mayam dai khangan jaramge na hedi jumani juma sol si chakanim adu hojik kari na habda fefam si amakka mawga mamko ol khare Israel gi IDF ki hoigi force na kanam northern Gaza Jabalia da akhoi gi refugee camp lairido adui mathakta makhoina yum building imarat habdo adum pura makhoina kanam taw khare ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯗꯨꯃ ꯄꯨꯔꯥ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯗꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯀꯥꯕ ꯇꯦꯡꯀ ꯀꯥꯞꯆꯟꯗꯅ ꯑꯗꯨꯒꯤꯗꯨ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯤꯟꯊꯜꯈ꯭ꯔꯕ ꯌꯨꯝꯗꯣ ꯑꯗꯨꯗ ꯀꯔꯤ ꯃꯑꯣꯡꯗꯅ ꯍꯥꯏꯕꯗꯣ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯒꯥꯖꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯩꯅꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯅꯤꯡꯉꯥꯏ ꯂꯩꯔꯤꯗꯨꯅ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯔꯦꯗ ꯀ꯭ꯔꯣꯁꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯅ ꯃꯤꯁꯤ ꯌꯥꯝꯅ ꯑꯗꯨꯗ ꯁꯤꯈꯤꯕꯩ ꯋꯥꯅꯤ ꯑꯗꯨꯗ ꯀꯝ ꯇꯧꯔꯦ ꯍꯥꯏꯕꯗ ꯁꯣꯝꯗ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯝꯗꯨ ꯂꯥꯟꯗꯨ ꯀꯚꯔ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯇꯔ ꯖꯔꯅꯦꯂꯤꯁ ꯃꯗꯨ ꯖꯔꯅꯦꯂꯤꯁ ꯑꯍꯨꯝ ꯑꯃꯁꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯧꯊꯣꯛ ꯕꯤꯜꯗꯤꯡꯁꯤ ꯖꯔꯅꯦꯂꯤꯁ ꯑꯍꯨꯝ ꯑꯃꯁꯨ ꯌꯥꯎꯗꯅ ꯁꯤꯃꯁꯨ ꯃꯈꯣꯏꯅ ꯍꯠꯄꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯂꯦ ꯄꯨꯔꯥ ꯁꯤ ꯑꯜ ꯖꯖꯤꯔꯥꯅ ꯄꯨꯔꯥ ꯀ꯭ꯂꯤꯌꯥꯔꯅꯤ ꯖꯔꯅꯦꯂꯤꯁ ꯑꯍꯨꯝ ꯃꯈꯣꯏꯅ ꯍꯠꯄꯩ ꯋꯥꯁꯦ ꯍꯧꯖꯤꯛꯀꯤ ꯖꯕꯥꯂꯤꯌꯥ ꯅꯣꯔth ꯒꯥꯖꯥꯗ ꯖꯔꯅꯦꯂꯤꯁ ꯑꯍꯨꯝ ꯍꯠꯄꯩ ꯋꯥꯁꯦ ꯃꯍꯩ ꯖꯔꯅꯦꯂꯤꯁ ꯍꯠꯂꯤꯁꯦ ꯃꯈꯣꯏꯅ ꯐꯅꯌꯥꯝ ꯌꯥꯗ꯭ꯔꯗꯤ ꯃꯈꯣꯏꯅ ꯉꯔꯥꯡ ꯅꯍꯥꯟꯗꯨ ꯖꯔꯅꯦꯂꯤꯁ ꯃꯉꯥ ꯑꯃꯒ ꯃꯈꯣꯏꯅ ꯀꯩꯅꯣꯝ ꯇꯧꯔꯛꯏ ꯏꯖꯔꯥꯅ ꯑꯩꯈꯣꯏꯒꯤ IDF ꯀꯤ ꯐꯣꯔꯁꯅ ꯃꯉꯥ ꯑꯃꯒꯤ ꯐꯣꯇꯣ ꯑꯃꯒ ꯏꯁꯨ ꯇꯧꯔꯛꯏ ꯃꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕꯅꯕꯨ ꯃꯉꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯏ ꯄꯥꯎꯗꯣ ꯑꯩ ꯑꯔꯥꯡ ꯄꯤꯍꯧꯗ꯭ꯔꯦ ꯃꯉꯥ ꯑꯁꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ H1 ꯒ ꯒꯥꯖꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ H1 ꯃꯥꯗ꯭ꯔꯩꯗꯤ ꯂꯦꯕꯅꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ H2 ꯍꯤꯖꯕꯨꯜꯂꯥ ꯃꯈꯣꯏ ꯃꯍꯩꯁꯤꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯕꯗꯤ ꯔꯤꯄꯣꯔꯠ ꯄꯤꯔꯤꯕ ꯃꯗꯨꯏ ꯃꯊꯛꯇ ꯃꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤꯕꯒꯤ ꯆꯦ ꯆꯥꯡꯁꯨ ꯐꯪꯉꯤ ꯍꯥꯏ ꯃꯈꯣꯏꯅ ꯃꯗꯨ ꯎꯠꯂꯨ ꯍꯥꯏꯕꯗꯤ ꯑꯗꯨ ꯄ꯭ꯔꯨꯐꯇꯨ ꯎꯠꯂꯨ ꯍꯥꯏꯕꯗꯤ ꯎꯠꯇꯦ ꯑꯗꯨꯝ ꯃꯈꯣꯏꯅ ꯀꯩꯅꯣꯝ ꯄꯤꯔꯤꯕꯅꯕ ꯑꯩꯈꯣꯏꯒꯤ statement pirimnaba chilga aduga kanomna Al Jazeera mahoida kanom hairakle nang kanom piu haina yakhoigi proof piu haina adu proof to repeat adum tawraga mahoina journalist se haju phauda nahal kharni mawang de news amdi engkhibda Al Jazeera gi mi chani gina yayo hojikti chani bu hel giramani mahoina journalist halise kari gaidi manungi paw se mahoi mapan thokaningde mahoi lochan thamningi IDF na tawriba aduni makhoi gise अदरगी पावनबु वर्ल्ड हेल्थ ऑर्गेनाइजेशन WHO चीफ टेड्रोस एडहानोम असिना हाइरिमनबु करिमोंगनाइदा याखोइगी लेबनान मनुंगसिदा इजराइल की IDF ना मखोइगी चामगी मथक्ता अखोइगी मसिंग चामगी मथक्ता मखोइगी लैरिदुना याखोइगी ब्रांच अखोइगी लायंगबगी माद्रेदी कानुम तौबगी asi makaisi loina kanum tawjal khara sinima Israel ginane thingwaina thingjal khara kariga di landu taramni na thingwain thing kharaba ado akalbna thingalimni adui mathakta makhoigi miso kabagam si khara aduda WHO gi makhoigi layengba amama mateng tawba adugum miso konga MC khara adugi du mana amka appeal tawjiri hoji WHO sina adugumba kanam mayam du yakhoigi branch mayam du hangdok piraga hojik so iba kholiba makhaisi mana appeal tawjirmi yakhoi layeng jage yakhoi hidak tu dak taw jagaina adum sumana aikhoigi appeal macha ma tawjari dre somna bu yakhoigi kanam da Khan Yunus sida Gaza gi Khan Yunus sida si wafa haina makhoigi layabne adugi wafa agency haina adugi moigi report tagi ni mahai pawsina bu Khan Yunus sida Gaza gi masida yummam khakta Israel na makhoina bombing tawba kanda atabeda mi kul Nepal ni ai series mahai phajana moina clear tawrakla madu tungda makhoina adugi dusu atai mi hela sumhoi khanghala kainam ka haijiri achamba mi ngangtani mi kul Nepal se series ase hoji minute adha gonta 1 gonta mawangi paune ko aim pire makhaise mi kul Nepal achamba Khan Yunus sida leitabagi pawmsu wafa kanam sina agency asina report tawjarakle mi kul Nepalam leitabagi adragi somnana bu Israel gi pawsi laglage yakhoi hojik Qatar yakhoi Qatar da makhoi gi mi kharcha kadawri Mossad ki David Barnea madreidi sina chingba makhoi gi delegation khar akhoi gi Qatar da mifamam tawbagi masida yawgadawsi Qatar gi mi khar yawrani adreidi somnana bu kainom gi Masar gi makhoi gi khufia pramukh aidi makok chingba adum su yawraga
ꯍꯥꯏꯅꯗꯧꯔꯤꯁꯤꯅꯕꯨ ꯍꯧꯖꯤꯛ ꯒꯥꯖꯥ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯐꯥꯗꯅ ꯊꯝꯈꯤꯕ H1ꯅ ꯐꯥꯗꯅ ꯊꯝꯈꯤꯕ ꯃꯗꯩꯗꯤ ꯊꯝꯈꯤꯕ ꯃꯤꯑꯣꯏ ꯃꯍꯩꯁꯨ ꯀꯝ ꯇꯧꯔꯒ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯂꯥꯟꯁꯤ ꯀꯝ ꯇꯧꯔꯒ ꯂꯦꯞꯀꯅꯤ ꯑꯗꯨ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯤ ꯆꯠꯀꯗꯧꯔꯤ ꯑꯗꯨꯅ ꯃꯥꯅ ꯑꯃꯨꯛꯀꯁꯤꯗ ꯍꯥꯏꯔꯤꯕꯅꯕꯨ H1ꯅ ꯍꯧꯖꯤꯛ ꯁꯥꯁꯟ ꯇꯧꯔꯤꯗꯅ ꯀꯩꯅꯣ ꯃꯅꯨꯡꯉꯥꯏꯗ ꯐꯤꯂꯤꯁꯇꯤꯟ ꯃꯅꯨꯡꯉꯥꯏꯗ ꯒꯥꯖꯥ ꯃꯅꯨꯡꯗ ꯃꯥꯁꯤ ꯀꯝ ꯇꯧꯔꯒ ꯃꯍꯩꯕꯨ ꯂꯣꯏꯊꯣꯛꯈꯤꯕ ꯌꯥꯅꯤ ꯑꯗꯨꯒꯤꯁꯨ ꯋꯥꯍꯥꯏꯅꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯥꯗꯅ ꯊꯝꯈꯤꯕ ꯃꯤ 100 ꯍꯧꯖꯤꯛ ꯃꯤ 100ꯔꯣꯝ ꯐꯥꯗꯅ ꯊꯝꯈ꯭ꯔꯤꯕꯁꯤ ꯁꯤ ꯀꯝ ꯇꯧꯔꯒ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯩꯅꯕ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯀꯇꯔꯗ ꯁꯤ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯣꯁꯥꯗꯀꯤ ꯀꯩꯅꯣꯝꯅꯤ ꯍꯦꯠꯅꯤ ꯍꯧꯖꯤꯛꯀꯤ ꯗꯦꯂꯤꯒꯦꯁꯟ ꯑꯣꯏꯗꯅ ꯗꯥꯏꯔꯦꯛꯇꯔ ꯗꯦꯕꯤꯠ ꯕꯔꯅꯦꯅ ꯁꯤ ꯆꯠꯀꯗꯧꯔꯤ ꯀꯇꯔꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯗꯩꯗꯤ CIA ꯒꯤ ꯆꯤꯐꯁꯨ ꯌꯥꯎꯔꯤ ꯑꯁꯤꯅ ꯃꯈꯣꯏ ꯋꯥꯁꯦ ꯉꯥꯡꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯀꯔꯤ ꯄꯥꯎꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯄꯅꯣ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯑꯗꯨꯒꯤ ꯑꯗꯩꯗꯤ ꯁꯣꯝꯗ ꯑꯃꯦꯔꯤꯀꯥꯒꯤ ꯅꯥꯄꯤꯠ ꯃꯆꯥꯁꯤꯅ ꯃꯥꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯗꯅ ꯍꯠꯍꯜꯂꯒ ꯕ꯭ꯂꯤꯟꯀꯦꯟꯁꯤꯅ ꯃꯥꯅ ꯑꯦꯅꯥꯎꯟꯁ ꯃꯆꯥ ꯑꯃ ꯇꯧꯖꯔꯝꯃꯤꯕ 135 ꯃꯤꯂꯤꯌꯟ ꯃꯍꯩ ꯒꯥꯖꯥꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯃ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯑꯗꯨꯒꯤ ꯄꯩꯁꯥ ꯃꯇꯦꯡ ꯇꯧꯖꯤꯔꯥ ꯍꯥꯏꯅ ꯃꯥ ꯗꯤꯁꯀꯁ ꯇꯧꯖꯔꯝꯃꯤ ꯑꯗꯨ ꯔꯦꯅ꯭ꯌꯨ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯁꯨ ꯔꯤꯂꯤꯁ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨ ꯀꯔꯤ ꯀꯥꯟꯅꯩ ꯃꯥꯅ ꯑꯗꯨꯝ ꯄꯩꯁꯥ ꯄꯤꯔꯒ ꯃꯥꯅ ꯑꯗꯨꯝ ꯄꯩꯁా ꯃꯇꯦꯡ ꯇꯧꯔꯒ ꯀꯔꯤꯅꯣꯕ ꯇꯧꯒꯗꯧꯔꯤꯁꯦ ꯃꯥꯅ ꯁꯣꯝꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯗꯅ ꯕꯣꯝ ꯂꯪꯊꯗꯅ ꯑꯃ ꯂꯪꯊꯗꯅ ꯃꯤꯗꯤ ꯍꯠꯍꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯄꯩꯁꯥ ꯈꯔ ꯃꯇꯦꯡ ꯇꯧꯔꯒ ꯌꯥꯕ꯭ꯔꯣ ꯂꯥꯟꯗꯨ ꯂꯦꯞꯂꯒ ꯋꯥꯗꯣ ꯍꯥꯏꯅꯔꯒ ꯄꯣꯠꯁꯨ ꯂꯥꯏꯟꯗꯨ ꯇꯥꯔꯤꯕꯅꯤꯗ ꯑꯗꯨꯝ ꯃꯥꯅ ꯄꯩꯁꯥꯗꯨꯁꯨ ꯑꯃꯨꯛꯀ ꯃꯇꯦꯡ ꯇꯧꯕꯤꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯁꯨ ꯍꯠꯍꯜꯂꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯟꯗ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯗꯤ ꯂꯧꯗꯕꯗꯨꯅꯕꯨ ꯍꯦꯟꯅ ꯐꯕ ꯖꯥꯠꯇꯨꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨꯗꯒꯤ ꯁꯣꯝꯗꯅꯕꯨ ꯂꯦꯕꯅꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯏꯖꯔꯥꯜꯅ ꯃꯈꯣꯏꯒꯤ ꯃꯤ 5 ꯁꯤꯕꯒꯤ ꯋꯥꯁꯤ ꯃꯈꯣꯏꯅ ꯀꯩꯅꯣꯝ ꯇꯧꯔꯛꯂꯦ ꯑꯦꯛꯁꯦꯞ ꯇꯧꯔꯛꯂꯦ ꯃꯁꯤꯗꯅꯕꯨ ꯃꯤ ꯑꯃꯅꯕꯨ ꯑꯩꯈꯣꯏꯒꯤ 24 ꯑꯣꯛꯇꯣꯕꯔꯗ ꯂꯩꯇꯕꯅꯤ ꯃꯥꯗ꯭ꯔꯗꯤ ꯃꯤ ꯀꯩꯅꯣꯝ ꯑꯃꯅꯕꯨ ꯃꯔꯤ ꯑꯃꯅꯕꯨ 23 ꯑꯣꯛꯇꯣꯕꯔꯗ ꯃꯍꯤ ꯂꯩꯇꯕꯅꯤ ꯃꯈꯣꯏꯅ ꯍꯠꯄꯅꯤ H2ꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯈꯩꯅ ꯀꯩꯅꯣꯝ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯔꯅꯦꯜ ꯃꯅꯨꯡꯗꯅꯤ ꯂꯣꯠꯇꯅ ꯂꯩꯔꯒ ꯃꯍꯤ ꯒ꯭ꯔꯦꯅꯦꯠ ꯇꯧꯔꯒ ꯃꯍꯤ ꯍꯠꯄꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯁꯤꯝꯁꯨ ꯑꯃꯨꯛꯀ ꯀꯩꯅꯣꯝ ꯇꯧꯔꯛꯂꯤ ꯑꯦꯛꯁꯦꯞ ꯇꯧꯔꯛꯂꯤ ꯃꯐꯝ ꯃꯐꯝꯗ ꯂꯥꯟ ꯇꯧꯈꯤꯕ ꯀꯥꯟꯗ ꯃꯤꯑꯣꯏ 10 ꯑꯃꯁꯨ ꯁꯣꯛꯄꯒꯤ ꯀꯩꯅꯣꯝꯅ ꯑꯩꯈꯣꯏꯒꯤ ꯏꯖꯔꯥꯜꯅꯅꯦ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯄꯒꯤ ꯁꯤꯃꯁꯨ ꯃꯈꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯔꯛꯏ ꯑꯗꯨꯒꯤ ꯃꯊꯛꯇ S2ꯅ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯀꯩꯅꯣꯝ ꯇꯧꯔꯛꯂꯦ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯔꯛꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯔꯤ ꯃꯑꯣꯡꯗ ꯇꯧꯈꯤꯕꯅꯣ ꯍꯥꯏꯗꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯗꯤ ꯈꯔꯅꯤꯇꯪ ꯑꯩ ꯅꯞꯈꯤꯔꯣꯏꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯀꯔꯤꯒꯤꯗꯤ ꯁꯤꯅ ꯑꯃꯗꯨꯁꯨ ꯕꯦꯔꯥ ꯑꯃ ꯊꯥꯡꯗꯅ ꯂꯩꯔꯕꯅꯤꯅ ꯑꯃ ꯆꯦꯅꯦꯜꯗꯣ ꯃꯥꯡꯕꯕꯨꯗꯤ ꯃꯥꯡꯗꯦ ꯃꯥꯅ ꯍꯞꯇꯥ ꯑꯃ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯒꯅꯨ ꯑꯃ ꯑꯞꯂꯣꯗ ꯇꯧꯒꯅꯨ ꯍꯥꯏꯅ ꯑꯗꯨꯝ ꯄꯤꯔꯛꯂꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯖꯇꯨ ꯃꯥꯅ ꯊꯥ 3ꯒꯤ ꯀꯦꯟꯁꯦꯜ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯀꯩꯅꯣꯝꯁꯤ ꯑꯅꯧꯕ ꯆꯦꯅꯦꯜꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯂꯛꯄꯅꯤ ꯄꯥꯎꯁꯦ ꯃꯁꯤꯗꯁꯨ ꯑꯩ ꯅꯞꯂꯛꯀꯅꯤ ꯁꯣꯏꯗꯃꯛꯀꯤ ꯃꯋꯥ ꯂꯧꯗꯦ ꯈꯔꯅꯤꯇꯪ ꯃꯌꯥꯝ ꯑꯗꯨꯝ ꯁꯕꯔ ꯇꯧꯕꯤꯈꯣ ꯑꯩꯅ ꯅꯞꯂꯛꯀꯅꯤ ꯃꯇꯦꯛ ꯃꯇꯦꯛ ꯐꯖꯅ ꯂꯥꯏꯟ ꯑꯃ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯏꯔꯥꯟ ꯂꯣꯝꯗꯒꯤ ꯄꯥꯎ ꯃꯆꯥ ꯑꯃꯇꯪꯒ ꯍꯥꯏꯖꯔꯝꯃꯒꯦ IRGCꯒꯤ ꯃꯈꯣꯏꯒꯤ ꯆꯤꯐ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯍꯨꯁꯦꯟ ꯁꯂꯥꯃꯤ ꯑꯁꯤꯅ ꯏꯖꯔꯥꯏꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯗꯦꯁ US ꯇ ꯃꯥꯅ ꯑꯆꯧꯕ ꯙꯝꯀꯤ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯍꯥꯟ 1 ꯑꯣꯛꯇꯣꯕꯔꯗꯨꯒꯤ 1 ꯑꯣꯛꯇꯣꯕꯔꯗꯅꯤꯗꯅ ꯏꯔꯥꯟꯅ ꯕꯦꯂꯦꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯃ ꯀꯥꯞꯆꯤꯜꯈꯤꯕꯁꯦ ꯏꯖꯔꯥꯏꯜ ꯃꯅꯨꯡꯗ ꯑꯁꯤꯒꯤ ꯁꯨꯝꯕꯨ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯏꯔꯥꯟꯅ ꯍꯧꯖꯤꯛ ꯋꯥ ꯑꯃ ꯍꯥꯏꯕꯗꯤ ꯔꯦꯗꯤ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯁꯤꯅꯤ ꯖꯃꯤꯟꯒꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯨ ꯆꯪꯕꯒꯤ ꯏꯖꯔꯥꯜ ꯃꯅꯨꯡꯗ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯇꯌꯥꯔꯤ ꯑꯃ ꯇꯧꯔꯤꯁꯤꯅꯤ ꯃꯗꯨ ꯃꯥꯅ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯥꯏꯔꯤꯕ US ꯅ ꯄꯤꯔꯛꯄ ꯃꯣꯏꯒꯤ ꯊꯥꯔꯠ ꯁꯤꯁꯇꯦꯝꯗꯣ ꯑꯗꯨꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯑꯗꯨꯅ ꯌꯥꯝꯅ ꯌꯦꯡꯅ ꯅꯪ ꯌꯥꯉꯣꯟꯗ ꯍꯧꯖꯤꯛ ꯑꯦꯇꯦꯛ ꯇꯧꯔꯛꯑꯁꯨ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯇꯧꯔꯁꯨ ꯌꯥꯝꯅ ꯌꯦꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯇꯥꯕ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯇꯧꯔꯛꯄ ꯇꯥꯔꯒꯁꯨ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯥꯒꯤ ꯑꯃꯨꯛꯀ ꯔꯤꯄ꯭ꯂꯦ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯑꯗꯨꯝꯁꯨ ꯙꯝꯀꯤꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯆꯥꯎꯅ ꯁꯤꯃꯁꯨ ꯊꯝꯖꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯇꯩ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯇꯩ ꯄꯥꯎꯗꯁꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯔꯣꯝꯒꯤ ꯑꯗꯨ ꯄꯤꯈ꯭ꯔꯦ ꯑꯇꯥ ꯄꯤꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦꯅ ꯑꯗꯨ ꯕꯦꯀꯥꯔꯅꯤ ꯀꯔꯤꯝꯇ ꯑꯗꯨꯒꯤ ꯄꯥꯎ ꯍꯥꯏꯗꯣ ꯀꯗꯥꯏꯗꯁꯨ ꯂꯥꯛꯇꯦ ꯑꯜ ꯖꯖꯤꯔꯥꯗꯁꯨ ꯂꯥꯛꯇꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯇ ꯀꯗꯥꯏꯗꯁꯨ ꯂꯥꯛꯇꯦ ꯑꯗꯣ ꯏꯔꯥꯟꯅꯕꯨꯗꯤ ꯑꯗꯨꯝ ꯔꯥꯁꯤꯌꯥ ꯃꯥꯗ꯭ꯔꯗꯤ ꯆꯩꯅꯥ ꯑꯃꯗ ꯑꯗꯨꯝ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯔꯥꯁꯤꯌꯥꯅꯕꯨꯗꯤ ꯁꯨꯝꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯉꯣꯟꯗ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯕꯅꯤ ꯆꯩꯅꯥꯅꯁꯨ ꯄꯤꯔꯤꯕꯅꯤ ꯑꯗꯩꯗꯤ ꯑꯇꯩ ꯗꯦꯁꯅꯁꯨ ꯄꯤꯔꯤꯕꯅꯤ ꯑꯗꯨꯒꯤ ꯄꯥꯎ ꯃꯍꯩꯗꯣ ꯑꯗꯨ ꯌꯥꯝꯅ ꯍꯧꯖꯤꯛ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯇ꯭ꯔꯤ ꯑꯗꯨ ꯃꯅꯨꯡꯒꯤ ꯄꯥꯎ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯂꯣꯟꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅꯔꯤꯕꯅꯤ ꯃꯇꯦꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯗꯤ ꯑꯗꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯒ ꯀꯩꯅꯣꯝ ꯇꯧꯅꯕꯁꯤ ꯌꯣꯟꯅ ꯈꯣꯠꯅꯕꯁꯤ ꯂꯥꯎꯅ ꯐꯣꯡꯅ ꯍꯥꯏꯅ ꯗꯥꯕ ꯀꯔꯤꯒꯤꯗꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯀꯩꯅꯣꯝ ꯂꯥꯛꯀꯅꯤꯔ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯑꯊꯤꯡꯕ ꯂꯥꯛꯀꯅꯤꯔ ꯍꯥꯏꯅ ꯑꯗꯩꯗꯤ ꯁꯣꯝꯗꯅꯕꯨ ꯍꯧꯖꯤꯛ
ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯒꯤ ꯂꯦꯟꯗꯦꯟꯁꯤ ꯗꯣꯂꯔꯗ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄꯗ ꯃꯈꯣꯏꯒꯤ ꯕ꯭ꯔꯤꯛꯁꯅ ꯑꯗꯨꯝꯁꯨ ꯐꯣꯡꯗꯣꯛꯄ ꯄꯥꯎ ꯑꯃ ꯂꯥꯛꯏ ꯑꯗꯨꯅ ꯕꯍꯣꯔ ꯂꯧꯔꯥꯡꯗ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯥꯎꯗ ꯌꯥꯝꯅ ꯀꯩꯅꯣꯝ ꯑꯣꯏꯔꯁꯤ ꯃꯈꯣꯏ ꯃꯤ 5 ꯁꯤꯞꯁꯤ ꯑꯦꯛꯁꯦꯞ ꯇꯧꯔꯛꯂꯦ ꯃꯥꯗꯔꯩꯗꯤ ꯋꯦꯁ ꯕꯦꯡꯛꯗ ꯃꯤ 19 ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯁꯤꯕ ꯃꯍꯤꯝꯁꯨ ꯃꯥꯗꯔꯩ ꯖꯔꯅꯦꯂꯤꯁ ꯑꯍꯨꯝ ꯑꯃ ꯁꯤꯕꯁꯤꯃꯁꯨ ꯃꯥꯗꯔꯩꯗꯤ ꯏꯖꯔꯥꯏꯜꯅ ꯀꯩꯅꯣꯝꯅ IDFꯅ ꯃꯈꯣꯏ ꯃꯤꯑꯣꯏ 5 ꯑꯃ ꯖꯔꯅꯦꯂꯤꯁ 5 ꯑꯃ ꯁꯤꯁꯨ H1ꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯑꯗꯨꯝꯁꯨ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤ ꯃꯈꯩꯁꯤꯇꯅꯤ ꯅꯍꯩꯒꯤ ꯄꯥꯎ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯖꯨꯃꯥ ꯌꯧꯒꯗꯧꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯖꯨꯃꯥ ꯃꯇꯝ ꯑꯗꯨꯅ ꯖꯨꯃꯥ ꯍꯟꯗꯣꯛꯂꯒ ꯍꯧꯔꯂꯥꯏ ꯐꯖꯅ ꯂꯥꯏꯚ ꯂꯥꯛꯄꯗ ꯑꯇꯩ ꯋꯥꯔꯤꯗꯨꯁꯨ ꯁꯥꯟꯅꯔꯁꯤ ꯅꯍꯩꯒꯤꯗꯤ ꯑꯣꯏꯅ ꯁꯤꯗ ꯂꯣꯏꯖꯔꯦ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ